Mayambu krumzari atau nangir impact news ni Raj Rongtongam. Leka yu wakar kiano episode sida mayambu amukana tera nokchari. Leka yu wakar hari bathorma sida impact news na Manipur ki tongan baleka ising amadi khul sing chatuna. Mafu mandu ki miyam na karam awa pa kudongcha da thengnar gi habsi masak khangdok bina bani. Hai na blai problem masak khangdok pana problem adu solve to na bagi ahan ma khongthang ni. Ahan ma khongthang simak impact news ka puna chatbina si ngasi gi leka yu wakar ki episode sida kwaketil moirang pureli miyam na karam awa pa kudongcha da thengnar gi habsi leka hasi gi miyam ga wari sadna khangdok bina si. So without much ado, let's talk to the people of Kwaketil Moirang Kuren. Let's do it. Kwaketil Moirang Kurel gi makatang masaruk lerik ki machendani aduga mafum masida koi prepaid ki connection di laga koi pol yung gitu benar moidana koi warakta koi mongsong maraktan yung matak tatara se chatun lere lekai miaw na masigi pen da bugise koi complaint to gibse lere hare kamai to gyuna se pabun kitang tagir pabun kamai to gibsa no si prepaid ki line je koi sumana prepaid ki line je august ki tangkul do ai di palam bane aduna September hogolakpa do ai da mohoi cable line je tinge adra koina keno to kan se u kangba ma da cable se punjal laga thamamani adra masi to winu nya yam kan hai adu isu du ju sula lakpa udi aduga lineman sing dra hai ga hojimung yala dra ga ina mokoina karim na bai phibam to ya da ida ai tang traunga do office at pada mokoi da complaint torome isu du baro adu ai bhau ngai bani robin ko we ke no adu su unaktan complaint torome bai oyasi asi yum thakda thambase asi post amani dang yung biraga ko asi yum da kai gumba mai hawraktana tawtar ga di man jelo na wanara ni aduna post amani dang thambiraga sedal tak pusan biro na hainingi sin adu prepare lakpadagi mai sidi nungai ro kamai toroge thoina yang kana nungai haiba yate mai je khoina kai gumba chak chari ngai da ju he mut ki gum to prepaid ki mai ne ju haire se waiting e prepaid ki pecha lore gi meter ju prepaid ki pale aduga noina lan ya de adu tok de na sum haije kai no ga akhoi gi kwaithen sa ta thai ba mai sidi prepaid ki mai na ti lauri ba paisa ga tingi ba waya ga di prepaid ni pale ba meter ga di prepaid ni aduga akhoi gi pi ba mai sidi prepaid ki mai na te na haire ade ai saw na dum phone thamdele kara ngangna ra khona ra ado ma si tawri aina complaint to ba kano si kaisa pa ki kano si da ni complaint room da ne to je ayamba matam da mai jimule aduga mai jimule to into na kari na complaint to matam da su koi tingi ba tara aduga lauri ba paisa sidi prepaid ki ni adu ba thari ba mai sidi prepaid ki natte hai ba yamna angak po makal gi response ma lekai gi miyam da pirakhi hai ba gi nungai ta ba lekai miyam na phondonar gi koi Kwaketil Moirang Kurel gi koi imai ben khara lekai gi lampak chira thoga lere la hari mafam se koi manga waisel mari lere waisel marin je koi nong khajitang hek chubu matam da ising ji chen bangam da dana sidagi amora kai ne ising ne kai ne chen selak na mafam swai sida koi in thara nga phana ba je dum toy toy ta thoe na lekai miyam tak piri jai khuding gi sing ye dum pa thorok tana ko sai je adum in ga tha na ma yang nga ga yam phan na jan paturen dawla tore sing je khwang khwang yore aduna khoi leibam chabang khang dare in je tha da nga phan na re sidu labu mi la labu la lambi ra khang dare khoi yang wa re thang na sana bi ising sibu yo bira ba ngai tori sing ji to ti chu ni ai ta dare de pukhi su gang chale khale di yang wa na dori sing ji sing si yor tri ba yorok ti sing chu yorok tre khoi sai sai na leijaba na ta na mayam sarkar gi oina di yorok tre do pukhi sidagi sing je yeng biro da na mayam na do adu mara ma son mama nom da koi public haidil amata lerami hai mafam du gi sing ji am phajana tarami atop lekai de bo ising je mafam du yaba lang narami hai jikan di lakhidra kyam gwer gi sibo Usikti chula lakidre hai ba ya khoi sok pa chapada dum leram dre talam me dum yaudre hut ki ba mahai loi huna gare kon thong kutingi aduna hut pangam da ba khoi di dum ware masa gi laina re paisa ising ju paisa ting da bam ta yaudre hai ba ya re wadra ba yam thina ware khoi aduna pharak tare sarkar khari yengjan biro hai ba to hainingi le sarkar na khara yengjan biro hai ba si lekai gi asawa complain amani lekai gi wakat Kwaketil Moirang Kurel gi sarukta su khoi gi waisel maril gi yam chauna hai tare waisel maril gi khoi gi khong ji dum leiri adubu mafam sida condition si mong yam chadre ko na pi sing bi amor ka myam na pai dana ko ising su aduga leiri ba pot myam chien bangam da bi mong da lere da lai kai gi myam khangjar ga hui ising gi kano se si kot po se lak ta brak ma to gi waisel marin se kot pa ji di akoi gi nungju tha war kan da ising je yam kan da thaba gero kan da kot kani aduga hujik kangi lambi nungai si di kot pa gi di la roi kangi si da kot po ta di kari awat pa le do khangam ni na
ꯁꯦꯡꯅ ꯀꯣꯠꯇ ꯌꯥꯔꯣꯏ ꯅꯣꯡꯖꯨ ꯊꯥꯗꯨꯗꯤ ꯖꯕꯣꯛ ꯖꯕꯣꯛ ꯀꯣꯠꯂꯒ ꯈꯔ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯒ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯁꯤ ꯇꯣꯏꯅ ꯀꯩꯅꯣꯗꯗꯤ ꯇꯣꯏꯅ ꯀꯣꯠꯇ꯭ꯔꯁꯨ ꯀꯪꯉꯤꯉꯩ ꯍꯧꯖꯤꯛ ꯅꯣꯡꯖꯨ ꯊꯥ ꯑꯣꯏꯗ꯭ꯔꯤꯉꯩꯁꯤꯗꯗꯤ ꯐꯖꯅ ꯀꯣꯠꯍꯟꯅꯤꯡꯉꯦ ꯃꯥꯡꯗ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯣꯏꯅꯥꯝ ꯂꯩꯀꯥꯏꯅꯤ ꯑꯗꯨꯒ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯄꯨꯔꯦꯜꯅꯤ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯋꯥꯏꯁꯦꯜ ꯃꯔꯤꯜꯁꯦ ꯂꯩꯔꯦ ꯑꯗꯨꯒ ꯋꯥꯏꯁꯦꯜ ꯃꯔꯤꯜꯗ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯤꯇꯦꯅꯤꯡ ꯋꯥꯜ ꯁꯥꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯈꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯣꯛ ꯃꯌꯥꯝꯁꯤ ꯋꯥꯜ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯠꯇꯣꯛꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯈꯣꯛ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯃꯣꯠ ꯑꯀꯥꯏꯁꯤ ꯄꯟꯅꯕꯒꯤ ꯃꯁꯤ ꯏꯁꯤꯡꯁꯦ ꯆꯦꯟꯕꯗ ꯑꯊꯤꯡꯕ ꯑꯄꯟꯕ ꯑꯃ ꯑꯣꯏꯅꯕꯒꯤ ꯌꯥꯝ ꯆꯥꯎꯕ ꯃꯔꯝ ꯑꯣꯏꯔꯦ ꯄ꯭ꯂꯁ ꯂꯝꯕꯤꯁꯤꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯀꯣꯊꯣꯛꯄꯗ ꯈꯣꯡꯁꯤ ꯀꯣꯊꯣꯛꯄꯗ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯗꯣꯅꯦꯠ ꯇꯧꯈꯤꯕꯅꯦꯁꯨ ꯇꯥꯖꯩ ꯀꯃꯥꯏꯅ ꯇꯧꯈꯤꯖꯥꯠꯅꯣ ꯁꯤ ꯗꯣꯅꯦꯠ ꯇꯧꯋꯦ ꯍꯥꯏꯁꯤ ꯇꯤꯃ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯄꯁꯦ ꯆꯍꯤ 12-13 ꯁꯨꯔꯦꯀꯣ ꯑꯗꯨꯝ ꯀꯥꯟꯗ ꯏꯀꯨꯕꯣꯛ ꯁꯤꯒꯤ ꯂꯝ ꯄꯤꯕꯒꯤ ꯃꯇꯥꯡꯁꯤ ꯑꯣꯏꯔꯝꯃꯦꯕ ꯂꯝꯗꯨꯗꯤ ꯐꯖꯅ ꯄꯤꯈ꯭ꯔꯦ ꯀꯥꯟꯅꯅꯕꯅꯦꯅ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯑꯩ ꯍꯥꯏ ꯆꯍꯤꯗꯨꯅꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯀꯔꯤꯝꯇ ꯁꯤ ꯂꯝꯕꯤꯁꯤꯒꯤ ꯀꯥꯟꯅꯕ ꯃꯆꯦꯠ ꯑꯃꯐꯥꯎ ꯐꯪꯗꯦ ꯉꯁꯤꯐꯥꯎꯗ ꯑꯩ ꯃꯄꯥ ꯑꯣꯏꯖꯔꯒꯁꯨ ꯂꯝꯕꯤꯁꯤꯗ ꯊꯣꯛꯇꯅ ꯑꯩ ꯁꯤꯗ ꯉꯥꯛꯇꯪ ꯂꯦꯞꯄ ꯈꯣꯠꯄ ꯆꯠꯄ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯀꯔꯤꯝ ꯐꯪꯗꯦ ꯂꯝꯗꯤ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯀꯥꯟꯅꯕꯗꯤ ꯀꯔꯤꯝ ꯐꯪꯗꯦ ꯑꯗꯨ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔꯣꯏꯗꯕ ꯑꯣꯏꯇꯥꯔꯗꯤ ꯃꯄꯥꯁꯦ ꯑꯃꯨꯛ ꯂꯧꯁꯟꯖꯔꯒ ꯑꯩꯒꯤ ꯀꯥꯟꯅꯕ ꯑꯃ ꯇꯧꯖꯔꯒꯦ ꯁꯤꯅꯤ ꯄꯣꯏꯟ ꯑꯍꯥꯟꯕꯗꯗꯤ ꯁꯤ ꯁꯦꯡꯇꯣꯛꯄꯗ ꯅꯥꯟꯅꯕ ꯏꯁꯤꯡ ꯐꯖꯅ ꯅꯥꯟꯅ ꯆꯦꯟꯅꯕꯅꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯅꯦꯛꯁꯇꯅ ꯂꯝꯕꯤꯁꯦ ꯑꯃꯒ ꯐꯥꯎꯅꯕꯅꯕꯁꯨ ꯍꯥꯏꯔꯦ ꯃꯌꯥꯝ ꯐꯖꯕ ꯃꯌꯥꯝꯇꯅ ꯄꯨꯊꯣꯛꯈꯤꯕ ꯃꯇꯝꯗ ꯄꯨꯊꯣꯛꯈꯤꯕꯗꯣ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯨꯒꯤꯗꯃꯛꯇ ꯄꯤꯈꯤꯕꯅꯦꯕ ꯏꯆꯝ ꯆꯝꯅ ꯁꯨꯃꯥꯏꯅ ꯊꯝꯅꯕꯗꯤ ꯅꯠꯇꯦ ꯁꯤ ꯅꯥꯜꯂꯒꯗꯤ ꯅꯥꯜꯂꯒꯗꯤ ꯏꯁꯤꯡ ꯐꯖꯅ ꯆꯦꯜꯂꯒꯗꯤ ꯃꯌꯥꯝ ꯂꯩꯀꯥꯏꯁꯤꯒꯤ ꯐꯒꯗ꯭ꯔꯥ ꯏꯁꯤꯡ ꯀꯠ ꯇꯧꯒꯗ꯭ꯔꯥ ꯄꯤꯅꯈꯤꯕꯅꯦ ꯍꯥꯏ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯂꯝꯁꯦ ꯈꯔ ꯀꯠꯊꯣꯛꯅꯔꯒ ꯑꯩꯈꯣꯏ ꯋꯥꯏꯁꯦꯜ ꯃꯔꯤꯜꯒꯤ ꯃꯄꯥꯟꯁꯤꯗ ꯂꯝꯕꯤ ꯑꯃ ꯁꯥꯜꯂꯒ ꯂꯝꯕꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯨ ꯌꯥꯍꯟꯕ ꯄ꯭ꯂꯁ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯀꯣꯠꯅꯕ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏ JCBꯒꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯅꯨꯡꯉꯥꯏꯅꯅꯕ ꯀꯣꯠꯊꯣꯛꯄꯗꯁꯨ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯄꯤꯈꯤꯕ ꯂꯝꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯝꯕꯤꯒꯤ ꯀꯟꯗꯤꯁꯟꯁꯤꯁꯨ ꯁꯦꯝꯖꯤꯟꯗꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯁꯦꯡꯗꯣꯛꯀꯗꯕ ꯈꯣꯡ ꯑꯁꯤꯁꯨ ꯁꯦꯡꯗꯣꯛꯇꯨꯅ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯤꯈꯤꯕ ꯂꯩꯀꯥꯏꯅ ꯄꯤꯈꯤꯕ ꯂꯝꯁꯤ ꯌꯨꯁ ꯇꯧꯗ꯭ꯔꯦ ꯀꯥꯟꯅꯗ꯭ꯔꯦ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯖꯤꯟꯕꯅ ꯐꯔꯅꯤ ꯍꯥꯏꯕꯒꯤ ꯂꯩꯀꯥꯏꯒꯤ ꯃꯣꯠꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯀ꯭ꯋꯥꯀꯩꯊꯦꯜ ꯃꯣꯏꯔꯥꯡ ꯄꯨꯔꯦꯜꯒꯤ ꯑꯩꯈꯣꯏ ꯂꯩꯔꯛ ꯃꯅꯨꯡꯗꯗꯤ ꯏꯔꯝ ꯅꯥꯂꯥꯁꯤ ꯐꯖꯅ ꯂꯩꯒꯨꯝꯗꯤ ꯇꯧꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯏꯔꯝ ꯅꯥꯂꯥꯁꯤꯡ ꯑꯁꯤꯁꯨ ꯏꯐꯨꯟ ꯐꯨꯟꯕꯒꯨꯝ ꯇꯧꯏ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯃꯁꯤꯁꯦ ꯁꯤ ꯀꯨꯏꯔꯦ ꯁꯦꯝꯗꯕ ꯃꯣꯏꯅꯀꯣ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯃꯨꯛꯇꯪ ꯁꯦꯝꯈꯤꯗꯨꯅ ꯃꯈꯥ ꯇꯥꯕꯗ ꯁꯦꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯁ꯭ꯋꯥꯏꯁꯦ ꯀꯩꯗ ꯇꯥꯇꯥ ꯀꯩꯀꯩ ꯆꯪꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯟꯁꯦ ꯐꯖꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯔꯛꯇ꯭ꯔꯕꯅꯤꯅ ꯅꯤꯡꯒꯥꯏꯔꯛꯄꯅꯦꯕ ꯇꯞ ꯇꯞꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯋꯥꯀꯞ ꯐꯅꯥꯝꯗꯤ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯒꯤ ꯀꯥꯎꯟꯁꯤꯂꯔ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ MLA ꯃꯌꯥꯝꯗꯁꯨ ꯍꯥꯏꯔꯦ ꯈꯪꯅ ꯃꯣꯏꯅ ꯎꯁꯤꯟꯅꯗꯗꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯀꯥꯟꯊꯣꯛꯑ ꯆꯠꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯦ ꯑꯩꯈꯣꯏꯅ ꯕꯣꯠ ꯃꯇꯝꯗꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯇꯧꯅꯤ ꯍꯣꯏ ꯍꯥꯏꯔꯒ ꯑꯗꯨꯝ ꯆꯠꯈꯤꯕ ꯂꯣꯏꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯀꯥꯎꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝ ꯅꯥꯂꯥꯁꯤ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯀꯥꯏꯕꯁꯤꯃꯗꯤ ꯂꯩꯔꯦ ꯄ꯭ꯂꯁ ꯏꯁꯤꯡ ꯆꯦꯟꯕ ꯉꯝꯗ꯭ꯔꯤ ꯃꯔꯝꯁꯦ ꯀꯥꯏꯕꯁꯤꯁꯨ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯋꯥꯏꯁꯦꯜ ꯃꯔꯤꯜ ꯃꯃꯥꯡꯗ ꯂꯩꯕ ꯋꯥꯏꯁꯦꯜ ꯃꯔꯤꯜꯁꯤꯁꯨ ꯐꯨꯟꯗꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯗꯒꯤ ꯏꯁꯤꯡꯁꯦ ꯆꯦꯟꯕ ꯉꯝꯗꯦꯅꯁꯨ ꯇꯥꯖꯩ ꯁꯤꯗꯤ ꯀꯌꯥꯝ ꯆꯨꯝꯒꯦ ꯌꯥꯝ ꯆꯨꯝꯃꯦ ꯁꯤꯗꯤ ꯁꯦꯝꯃꯦꯅ ꯑꯁ꯭ꯋꯥꯏꯗ ꯃꯇꯦꯛꯇ ꯈꯔ ꯀꯣꯠꯂ ꯂꯣꯏꯁꯤꯟꯕ ꯑꯁꯤꯒꯤ ꯃꯔꯛꯁꯤꯗ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯊꯥꯗꯔꯒ ꯒꯥꯔꯤ ꯆꯪꯕ ꯌꯥꯗꯕ ꯖꯒꯥ ꯑꯦꯔꯤꯌꯥ ꯈꯔ ꯂꯩ ꯑꯁꯤꯗꯗꯤ ꯃꯤ ꯊꯥꯗꯔꯒ ꯁꯦꯡꯍꯟꯗꯦꯕ ꯑꯗꯩ ꯃꯌꯥꯝꯅ ꯎꯔꯤꯁꯤꯅ ꯑꯁꯤꯒꯤ ꯋꯥꯁꯦꯟ ꯄꯔꯤꯡ ꯑꯩꯈꯣꯏꯒꯤ ꯉꯥꯅꯕꯤꯊꯣꯡꯗꯒꯤꯅ ꯍꯧꯔꯛꯄꯁꯦ ꯑꯁ꯭ꯋꯥꯏꯒꯤ ꯑꯣꯏꯅꯥꯝ ꯂꯩꯀꯥꯏ ꯍꯥꯏꯗꯣꯏꯔꯥ ꯍꯧꯕꯝ ꯍꯥꯏꯗꯣꯏꯔꯥ ꯑꯁ꯭ꯋꯥꯏꯐꯥꯎꯗꯪ ꯁꯦꯡꯉ ꯇꯣꯛꯈꯤꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯖꯦꯔꯣ ꯒꯥꯔꯕꯦꯖꯀꯨꯝꯕꯁꯤ ꯂꯩꯕ꯭ꯔꯣ ꯂꯩꯀꯥꯏꯁꯤꯗ ꯍꯥꯏꯗꯤ ꯗꯁꯕꯤꯟ ꯂꯧꯈꯠꯄ ꯂꯥꯛꯄ꯭ꯔꯣ MCꯒꯤ ꯁꯥꯏꯠꯇꯒꯤ ꯂꯥꯛꯑꯦ ꯑꯁꯤꯃ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗ ꯅꯝꯕꯔ 13ꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯕꯗꯤ ꯂꯩ ꯑꯗꯨꯕꯨ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛ ꯑꯅꯤꯔꯛꯇꯤ ꯂꯥꯛꯑꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯍꯥꯟꯅꯗꯤ ꯂꯥꯛꯑꯝꯗꯦ ꯑꯗꯨ ꯍꯥꯟꯅ ꯂꯥꯛꯑꯝꯗꯕꯒꯤ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯒꯤ ꯗ꯭ꯔꯦꯟ ꯑꯗꯨꯗꯒꯤ ꯗ꯭ꯔꯦꯟ ꯃꯣꯏꯔꯥꯡ ꯄꯨꯔꯦꯜꯗ ꯂꯩꯕ ꯑꯌꯥꯝꯕ ꯗ꯭ꯔꯦꯟꯁꯦ ꯐꯦꯜ ꯑꯣꯏꯈꯤꯕꯅꯦꯕ ꯑꯗꯨ ꯑꯣꯏꯔꯦ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡꯗ ꯂꯥꯛꯑꯕꯅꯤ나 ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤ ꯗ꯭ꯔꯦꯟꯁꯦ ꯁꯦꯝꯕꯤꯕ ꯍꯧꯕ ꯌꯥꯔꯦ ꯁꯤꯅꯤꯗ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯕꯗꯤ ꯍꯧꯈꯤꯕ ꯆꯍꯤ 2014ꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯔꯤꯛ 2ꯗ ꯂꯩꯕꯥꯛꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯁ꯭ꯋꯥꯆ ꯚꯥꯔꯠ ꯑꯚꯤꯌꯥꯟ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯨꯅ ꯅꯥꯟꯅ ꯂꯩꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯁꯔꯚꯤꯁꯀꯤ ꯀꯦꯝꯞꯁꯦ ꯍꯧꯗꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ 2019ꯗ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯒꯤ 150 ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠꯁꯤꯗ ꯂꯨꯕ ꯅꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯈꯨꯗꯣꯜ ꯇꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯧꯗꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯦꯝꯄꯦꯟꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯦꯝꯄꯦꯟꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯡꯗ ꯆꯠꯅꯗꯕꯒꯤ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝꯅ ꯈꯪꯅꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯍꯪꯖꯒꯦ ꯇꯥꯃꯣ ꯂꯩꯀꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯆ ꯚꯥꯔꯠ ꯃꯤꯁꯟ ꯀ꯭ꯂꯤꯟ ꯏꯟꯗꯤꯌꯥ ꯃꯤꯁꯟꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯁꯦ ꯈꯪꯅꯗꯕꯒꯤꯔ ꯑꯩꯈꯣꯏ ꯏꯁꯥ ꯊꯣꯛꯂꯒ ꯁꯦꯡꯅꯗꯕꯒꯤ ꯃꯑꯣꯡꯒꯁꯨ ꯁꯨꯝ ꯍꯥꯏꯐꯦꯠ ꯎꯔꯤꯁꯦ ꯃꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯃꯌꯥꯝꯁꯤ ꯇꯤꯚꯤꯗ
ꯑꯗꯩ ꯔꯦꯗꯤꯑꯣꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯥꯔꯤꯅꯤꯀꯣ ꯑꯗꯣ ꯇꯥꯔꯒ ꯁꯣꯝꯗ ꯆꯪꯉꯒ ꯁꯨꯝ ꯐꯥꯎꯗꯣꯛꯈꯤꯕ꯭ꯔꯥ ꯃꯌꯥꯝꯁꯦ ꯑꯃ ꯁꯨꯝꯕ ꯑꯃꯗꯤ ꯂꯩꯕ ꯃꯥꯜꯂꯤ ꯁꯨꯝ ꯅꯣꯡꯃꯗ ꯃꯌꯥꯝꯁꯦ ꯁꯨꯝ ꯃꯁꯥ ꯃꯁꯥꯒꯤ ꯀ꯭ꯋꯥ ꯆꯥꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯁꯤꯗꯩꯁꯤꯗ ꯀ꯭ꯋꯥ ꯃꯇꯝꯗ ꯍꯧꯖꯤꯛ ꯂꯨꯄꯥ 10ꯐꯥꯎ ꯌꯧꯅꯔ ꯃꯇꯝꯅꯦꯕ ꯀ꯭ꯋꯥ ꯃꯇꯝ 10 ꯆꯥꯊꯣꯛ ꯄꯥꯝꯃꯨꯗꯦꯕ ꯊꯥ ꯑꯃꯒꯤ ꯂꯨꯄꯥ 100 ꯄꯤꯊꯣꯛ ꯒꯥꯔꯕꯦꯖꯁꯤ ꯈꯣꯝꯃꯒ ꯁꯦꯡꯗꯣꯛꯍꯟꯕꯁꯦ ꯁꯤꯗꯩꯁꯤꯗ ꯒꯥꯔꯕꯦꯖꯁꯤ ꯃꯐꯝ ꯆꯥꯅ ꯄꯩꯁꯤꯜꯂꯒ ꯂꯥꯛꯄꯗ ꯄꯤꯊꯣꯛꯈꯤꯕꯁꯦ ꯃꯣꯏꯁꯤ ꯄꯩꯁꯥꯁꯦ ꯄꯥꯝꯃꯨꯕꯒꯨꯝꯕ ꯑꯃꯁꯨ ꯂꯩꯕꯒꯨꯝꯕꯁꯨ ꯃꯥꯜꯂꯦ ꯁꯨꯝ ꯈꯟꯕꯗ ꯍꯦꯛꯇ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯀꯣꯟꯊꯣꯡ ꯍꯥꯡꯉ ꯂꯣꯏꯔꯦ ꯑꯩꯒꯤ ꯊꯣꯛꯐꯝ ꯍꯥꯡꯉ ꯂꯣꯏꯔꯦ ꯃꯤꯒꯤꯗꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯍꯥꯏꯕꯒꯤ ꯑꯗꯨꯝꯕꯝꯁꯨ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯁꯨꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯁꯨꯝ ꯈꯟꯖꯩ ꯃꯁꯤ ꯒꯣꯔꯃꯦꯟꯗ ꯀꯩꯗ ꯉꯥꯛꯇ ꯇꯥꯏꯅꯕꯒꯤꯁꯨ ꯑꯣꯏꯗꯤ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯏꯁꯥ ꯒꯣꯔꯃꯦꯟꯅ ꯉꯥꯛꯇ ꯇꯥꯏꯅꯕꯒꯤ ꯃꯍꯨꯠꯇ ꯏꯁꯥ ꯏꯁꯥꯅꯁꯨ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯔꯒ ꯑꯩꯈꯣꯏ ꯖꯦꯔꯣ ꯒꯥꯔꯕꯦꯖ ꯁꯤꯁꯇꯦꯝ ꯌꯥꯎꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯏꯁꯥ ꯏꯁꯥꯅ ꯁꯦꯡꯗꯣꯛꯆꯕꯅꯤ ꯈꯪꯗꯦ ꯁꯤꯗꯤ ꯃꯊꯧ ꯇꯥꯏ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯏꯃꯥ ꯂꯩꯀꯥꯏꯁꯤ ꯀꯔꯝ ꯇꯧꯕꯤꯔꯤꯒꯦ ꯂꯩꯀꯥꯏꯁꯤ ꯃꯩꯁꯤ ꯄ꯭ꯔꯤꯄꯦꯗ ꯇꯧꯔꯅꯤ ꯍꯥꯏꯔꯦ ꯇꯧꯕꯤꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯈꯔ ꯂꯥꯛꯑꯒ ꯈꯔ ꯑꯃꯗꯤ ꯅꯨꯡꯗꯥꯡꯒꯨꯝꯕ ꯑꯩꯈꯣꯏꯅ ꯉꯥꯜꯍꯟꯅꯤꯡꯕꯗꯗꯤ ꯄꯨꯡ ꯑꯃꯒꯨꯝꯕꯗꯤ ꯕꯔꯥꯕꯔ ꯃꯨꯠꯊꯠꯂꯦꯕ ꯑꯗꯨꯃ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯁꯤꯡ ꯑꯃ ꯑꯩꯈꯣꯏꯁꯤ ꯍꯞꯇꯥ ꯑꯃꯗ ꯅꯨꯃꯤꯠ 2-3ꯅꯤꯒꯨꯝꯕꯗꯪ ꯇꯣꯇꯤ ꯐꯪꯉꯤꯗꯨꯁꯨ ꯈꯤꯇꯪ ꯂꯩꯔꯝꯕ ꯑꯍꯤꯡꯗꯅꯤ ꯂꯥꯛꯏꯁꯤꯁꯨ ꯑꯗꯨꯅ ꯏꯁꯤꯡ ꯆꯥꯕ ꯐꯪꯗ꯭ꯔꯦ ꯂꯩꯔꯦ ꯑꯗꯩ ꯗ꯭ꯔꯦꯟ ꯑꯃ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ड्रेन अखोई याम फजन सेमनिंगबनी अदे लंबी सिसु खरा सुम लैरिबा लोकल पीपल हाइतारेको मयामसिना ज्ञान तामिनरगदी सरकार का लोइना सेमिनरगदी ड्रेनेज सिस्टम सिसु नुंगाइनेबा अदुना अदुगुम्बगी नुंगाइरगदी अखोइना लैरिबा लोकल गी सरकार की खुदिंगमक्ता चाखत थौरांगदा अखोइना पुलप शेयर तौमिनने खले अखोइगी पीडीएस लैकाय लैकायगी यंथोकपा पीडीएस कोगी चेंग चिनी कोगी केरोसिन गुमजदी फंगब्रैमा अखोइसी सर्विस तौरगदी फंगदे हाइदना फैमिली अमदा सर्विस तौबम लैरगदी पीडीएस किसी केरोसिन गा चिनी गदे पी चेंग दे अखोइ सुंगफंग फंगक्त्रे इसिंग जी अयाम लैरग सिनम लोइन तौरे याम कन्ना हुजिक्ति अवाबा माइदु इसिंग लमतदि खितंग पियंद्रे याम वारे इसिंग दि अखोइगी पीडीएस की सप्लाई से चेंग चिनी केरोसिन गुमजदी तुम फंगबिबरा लैकायसे होय फंगी असुगा लेकायगी चेंग येंबा अंगांहिंग तौरसिना असिदिन चपचान तमचान फंगे हाबिया लेकायसिदा अखोइ मोरांग पुरेलदा प्रीपेड सिस्टम लाए मैगी अदुबु लेकायसिदा प्रीपेड सिस्टम लापगी खुदोंग चाबसे क्याम फंगगे हाबसिसु खंजनिंगे लेकायसिदा प्रीपेड लाइसिना मैजे क्याम नुवाय हलगे कमाय तोरिगे खरदी नुवाय हले अदो अखोइगी चांग नायना मुटपा अदोय कनो मपालम द खोइन लैकांदा खंगौदना मुटपददी अदुदी मोइगी चटनाबी नते अखोइ सिददी तरुक त मुटलगाना तरुक त तोइन प्रीपेड लाजो नुंदांग पुंग तरे ते मु खिदे पुंग अमा मखारो मुथोकरे प्रीपेड तसो तुम मुन अजनी हेने मुथखरे मेनता तेंग हांग लेरगे हांग ले मुट प्रीपेड ने न तौरसिदोबा फम खांगदि मै हेम नुंगाइत्रे लक्ते लॉस सीडिंग ओइन अखोइगी चांग नायना मुटले अखोइगी आंगांग लाइक तोबुरजु नुवाइते अदि अखोइना थबा अमा तौरिङादा खंगौदना मै मुटनि खंगना थकैना बुसलकपा अदि मुट का लाकनै कावबगुम्बा सुम्बला मुट खरगा लाकनै कावबगुम्बा अखोइगी प्रीपेड सिस्टम नतबदा तौ मोंगसे अखोइगी प्रीपेड सिस्टम तसु अदमक तौरि हाना मणिपुरगी अखोइगी प्रीपेड सिस्टम से थाजनिङाय ओइदबा नत्रगा प्रीपेड सिस्टम की फंगफम थोकपा खुदोंग चाबसी लेकाय म्यामसिना एन्जॉय तौबा ngamdri hujiksu लेकायगी वाकत क्वाकेथल मोरंग बुरेल की लेरक मयामसिगी मनुंगदा लेरक अमदि खितंग मराक सुपाई अदुगा खितंग लंबी सु साफना लैबुई अदुबु लेकायसिगी ओइना करी करी अवार पालेगे जिरि पाबुंग खंजरगे पाबुंग लेकायसिबु कम कम पानबिरिगे लेकायसिबु कना तवे अखोइगी लंबी थोंगी साइड तगिदि लंबी थोंगसी खितंग नुंगाइबा वाले मते मते काइबा कइदो बैदावे अदुगो मसी पुन येंगबदा लंबी थोंगसी अखोइ नुंगाइते न लवे अदगी ड्रेन की सिमा मसी याम नुंगाइते लो मनुंगी ड्रेन से मसी अयाम बजाती अदगी चलमे काइबन हाले अदगी चलमी बसिसु अखोइगी लोकल गी नहारुल सिंगना चमसी यावी लेकायसिदा प्रीपेड सिस्टम से फजना लायना ताजे अदु मैजे प्रीपेड सिस्टम लाकपे कानबजे फंगबिरबरा फजना प्रीपेड अदुगी कानब फंगद्री हौजी अखोइ पैसादि तुम थीरे मागे हौनबी मतुंगेना युम द मीटर लोइन पाले अदुबो मैसिदी हेक पानबा मतमदुददी हप्ता मुक्सी अदु नुंगाइरमी अदुगी मतुंगदगिदी हौजिकसे नोंग याम नुंगाइते अदो खोइ थंगना चानबगी इसिंगसे खोइ लेकायगी पब्लिक हाइडेल द इसिंग ताबसी चांग नाइना ताबिरिब्रा कमाय तौरिगे चांग नाइना तादे ताबा जगह सुदम लै अदु अयाम मतंद मसी ताद्रे अखोइना पम तोर चिंगबा
ꯑꯗꯒꯤ ꯂꯩꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯂꯦ ꯑꯗꯨ ꯂꯩꯀꯥꯏꯁꯤꯗ ꯏꯁꯤꯡ ꯅꯨꯡꯉꯥꯏꯖꯗ꯭ꯔꯒꯁꯨ ꯃꯩ ꯆꯥꯡ ꯅꯥꯏꯕ ꯈꯤꯇꯪ ꯋꯥꯠꯂꯒꯁꯨ ꯅꯠꯇ꯭ꯔꯒ ꯂꯝꯕꯤ ꯑꯀꯥꯏ ꯑꯇꯣꯏ ꯈꯔ ꯌꯥꯎꯔꯒꯁꯨ ꯂꯩꯀꯥꯏꯁꯤꯒꯤ ꯑꯣꯏꯅ ꯁꯤꯃꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯦ ꯁꯥꯐꯔꯦꯁꯦ ꯀꯔꯤꯅꯣ ꯑꯣꯏꯕ ꯌꯥꯒꯦ ꯃꯗꯨ ꯀꯔꯤ ꯑꯩꯈꯣꯏ ꯍꯥꯏꯐꯝ ꯈꯪꯗꯦꯗ ꯍꯥꯏꯐꯝ ꯈꯪꯗꯦꯕ ꯁꯤꯃ ꯐꯔꯦ ꯍꯥꯏꯕꯗꯨ ꯍꯥꯏꯐꯝ ꯈꯪꯗꯦ ꯃꯔꯝꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯃꯩ ꯑꯗꯒꯤ ꯏꯁꯤꯡ ꯂꯝꯕꯤ ꯑꯍꯨꯝꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕꯨ ꯑꯩ ꯅꯨꯡꯉꯥꯏꯕ ꯃꯗꯨ ꯂꯩꯀꯥꯏꯗꯨ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯅ ꯂꯧꯕꯁꯤ ꯌꯥꯐꯝ ꯊꯣꯛꯇꯦꯅ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯃꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯛ ꯃꯤꯅꯤꯃꯝ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩ ꯏꯁꯤꯡ ꯑꯃꯗꯤ ꯂꯝꯕꯤ ꯊꯣꯡꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯀꯔꯝꯅ ꯂꯩꯀꯥꯏꯗ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯂꯧꯒꯗ꯭ꯔꯤꯅꯣ ꯍꯥꯏꯕ ꯂꯩꯀꯥꯏꯒꯤ ꯌꯥꯝ ꯆꯥꯎꯕ ꯀꯣꯏꯁꯟ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯀꯨꯔꯦꯜꯒꯤ ꯁ꯭ꯋꯥꯏꯁꯦ ꯗꯨꯀꯥꯟꯁꯨ ꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯗꯨꯀꯥꯟꯁꯤ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥ ꯑꯃꯁꯨ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯏꯃꯥꯁꯤꯒ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯖꯔꯒꯦ ꯂꯩꯀꯥꯏꯁꯦ ꯀꯃꯥꯏ ꯇꯧꯕꯤꯔꯤꯒꯦ ꯂꯩꯀꯥꯏ ꯌꯥꯝ ꯏꯪꯅ ꯇꯞꯅ ꯄꯥꯜꯂꯤꯌꯦ ꯏꯁꯤꯡ ꯉꯥꯛꯇꯤ ꯈꯔ ꯋꯥꯔꯦ ꯅꯣꯡ ꯐꯥꯗꯣꯛ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯔꯛꯇ ꯇꯥꯔꯛꯄꯗꯅꯦ ꯑꯩꯈꯣꯏ ꯍꯣꯟꯖꯜꯍꯧꯔꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯌꯥꯝꯅ ꯂꯩꯕ ꯈꯣꯠꯄꯗꯤ ꯌꯥꯎꯗꯦ ꯏꯁꯤꯡꯕꯣ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯈꯔ ꯇꯣꯇꯤ ꯇꯥꯔꯛꯄꯗꯒꯤꯗꯤ ꯂꯩꯗ꯭ꯔꯦꯕ ꯃꯩ ꯍꯥꯟꯅꯗꯩꯗꯤ ꯐꯔꯦ ꯑꯗꯨꯕꯨ ꯀꯩꯅꯣ ꯇꯧꯗꯦ ꯄꯨꯡ 8ꯀꯤ ꯑꯗꯥꯏꯗ ꯃꯨꯠꯄꯗꯨꯅ 8 ꯑꯗꯥꯏꯗ ꯂꯥꯛꯏ ꯏꯇꯥꯎ ꯂꯩꯀꯥꯏꯁꯤꯕꯨ ꯀꯔꯝ ꯄꯥꯟꯕꯤꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯂꯩꯀꯥꯏꯁꯤ ꯑꯗꯨꯝ ꯏꯪ ꯇꯞꯅ ꯑꯗꯨꯝ ꯄꯥꯟꯖꯔꯤ ꯂꯩꯀꯥꯏꯁꯤꯒꯤ ꯑꯣꯏꯅꯅꯦ ꯀꯔꯤ ꯁꯤꯃꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯁꯤꯃꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯤꯁꯦ ꯀꯩ ꯂꯩꯕꯤꯒꯦ ꯃꯩ ꯏꯁꯤꯡ ꯂꯝꯕꯤ ꯊꯣꯡ ꯀꯔꯤ ꯍꯧꯖꯤꯛꯁꯦ ꯂꯩꯀꯥꯏꯁꯤꯒꯤ ꯑꯣꯏꯅ ꯏꯁꯤꯡꯁꯦ ꯅꯨꯡꯉꯥꯏꯕ ꯆꯤꯡꯗꯦ ꯀꯩꯁꯨ ꯑꯩꯈꯣꯏꯒꯤ 4-5ꯒꯨꯝꯕ ꯀꯥꯟꯅ ꯁꯨꯝ ꯊꯥꯕꯒꯨꯝꯕ ꯑꯗꯒꯤ ꯃꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯄꯤ ꯁꯤꯁꯇꯦꯝ ꯇꯧꯔꯒꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯦ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡ ꯁꯤꯁꯇꯦꯝ ꯃꯩ ꯂꯥꯏꯔꯤꯛ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯀꯩꯗꯧꯕ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯍꯥꯏꯐꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏ ꯆꯕꯤꯠ ꯑꯗꯨꯒ ꯄꯨꯡ 1-2 ꯍꯦꯛ ꯃꯨꯠꯄ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯃꯣꯏꯔꯥꯡ ꯄꯨꯔꯦꯟꯗꯒꯤ ꯁꯨꯝ ꯇꯧꯔꯒ ꯈꯥꯏꯕꯤ ꯂꯣꯏꯅꯕ ꯑꯗꯒꯤ ꯉꯥꯅꯄꯤ ꯊꯣꯡ ꯉꯁꯥꯏ ꯂꯝꯕꯤꯗꯤ ꯍꯥꯏꯐꯦꯠ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯃꯦꯟ ꯔꯣꯗꯁꯦ ꯑꯗꯨ ꯑꯩꯈꯣꯏ ꯇꯥꯟꯅꯕꯗ ꯃꯣꯏꯁꯤ ꯁꯨꯕꯤ ꯄ꯭ꯂꯥꯟꯗꯤ ꯂꯩꯔꯦ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯂꯝꯕꯤ ꯁꯣꯔꯣꯛ ꯎꯐꯨꯟ ꯏꯃꯨꯡ ꯌꯧꯁꯤꯜꯂꯛꯄ ꯎꯐꯨꯟꯁꯤꯅ ꯀꯟꯊꯣꯛꯅꯕ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯑꯣꯏꯅꯔꯦ ꯍꯥꯏ ꯂꯩꯀꯥꯏꯁꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯀꯟꯅꯗꯤ ꯐꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯣꯡꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯏꯂꯥꯁ ꯅꯨꯡ ꯀꯥꯏꯕ ꯑꯀꯨꯠ ꯑꯇꯣꯡ ꯂꯩꯕ ꯏꯁꯤꯡ ꯍꯦꯛ ꯇꯥꯔꯛꯄ ꯏꯁꯤꯡ ꯊꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯉꯥꯅꯄꯤ ꯊꯣꯡ ꯋꯥꯁꯤꯟ ꯄꯔꯤꯡꯁꯤ ꯌꯥꯝꯅ ꯂꯨꯊꯗ꯭ꯔꯦ ꯌꯥꯝ ꯏꯊꯦꯟ ꯊꯦꯜꯂꯦ ꯃꯣꯏ ꯅꯂꯥ ꯆꯠꯂꯝꯃꯤꯁꯤꯡꯅ ꯃꯌꯥꯏꯁꯤꯐꯥꯎꯗ ꯂꯩꯕꯥꯛꯁꯤ ꯂꯣꯏ ꯈꯣꯠꯆꯜꯂꯒ ꯀꯣꯊꯣꯛꯄꯤꯗ꯭ꯔꯦ ꯄꯟ ꯊꯤꯡꯅ ꯁꯨꯝ ꯂꯩꯔꯦ ꯏꯁꯤꯡ ꯍꯦꯛ ꯅꯣꯡ ꯈꯤꯇꯪ ꯆꯨꯕ ꯃꯇꯝꯗ ꯀꯩꯅꯣ ꯊꯨꯝꯕ ꯏꯁꯤꯡ ꯆꯥꯎꯔꯦ ꯁꯤꯅꯤ ꯊꯛꯅ ꯆꯥꯅꯕꯁꯤ ꯅꯣꯡꯃ ꯊꯥꯒ ꯅꯨꯃꯤꯠ 2-3 ꯂꯥꯛꯑꯦ ꯑꯇꯩꯗꯤ ꯂꯥꯛꯇ꯭ꯔꯦ ꯏꯁꯤꯡꯁꯤ ꯂꯩꯕ ꯑꯣꯏꯅ ꯇꯧꯔꯦ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯁꯨ ꯄꯨꯔꯤ ꯂꯩꯇꯦ ꯌꯥꯝ ꯋꯥꯏ ꯑꯩꯈꯣꯏꯔꯣꯝꯗ ꯂꯩꯅꯗ꯭ꯔꯦ ꯍꯧꯖꯤꯛ ꯄꯨꯈ꯭ꯔꯤꯁꯨ ꯂꯩꯅꯗ꯭ꯔꯦ ꯂꯩꯀꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯁꯨ ꯂꯩꯅꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯗꯒꯤ ꯏꯁꯤꯡꯁꯨ ꯆꯥꯡ ꯅꯥꯏꯅ ꯇꯥꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯏꯁꯤꯡꯒꯤ ꯑꯋꯥꯕꯁꯤ ꯌꯥꯝ ꯀꯟꯅ ꯃꯥꯌꯣꯛꯅꯔꯤ ꯑꯗꯨꯅ ꯏꯁꯤꯡꯁꯤ ꯃꯔꯨꯑꯣꯏꯅ ꯂꯩꯔꯒ ꯁꯤꯖꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤ ꯂꯩꯀꯥꯏꯁꯤꯗꯁꯨ ꯑꯗꯨꯃꯛ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯃꯣꯏꯔꯥꯡ ꯀꯨꯔꯦꯜꯒꯤ ꯄꯕ꯭ꯂꯤꯛ ꯍꯥꯏꯗꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯃꯐꯝꯁꯤꯗꯤ ꯃꯌꯥꯝꯅ ꯏꯁꯤꯡ ꯌꯥꯅꯩꯁꯤ ꯑꯗꯨꯕꯨ ꯏꯁꯤꯡꯁꯤ ꯍꯧꯖꯤꯛ ꯀꯅꯥꯝꯇ ꯌꯥꯗꯦ ꯑꯗꯨꯕꯨ ꯏꯁꯤꯡꯁꯤ ꯌꯥꯝ ꯀꯟꯅ ꯂꯥꯛꯇ꯭ꯔꯒꯁꯨ ꯈꯔꯗꯤ ꯂꯥꯛꯏꯕ ꯏꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟꯁꯤꯗ ꯃꯦꯟꯁꯤꯟꯅꯕ ꯌꯥꯎꯗꯕꯅ ꯑꯣꯏꯇꯥꯔꯦ ꯃꯁꯤ ꯏꯁꯤꯡꯁꯤ ꯆꯠꯂꯒ ꯂꯩꯔꯦ ꯏꯁꯤꯡ ꯑꯍꯥꯟꯕ ꯇꯥꯕꯗꯤ ꯅꯝꯊꯤꯗꯦꯕ ꯑꯗꯒꯤ ꯄꯨꯔꯥ ꯃꯣꯏ ꯊꯥꯔꯛꯑꯒꯗꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯇꯥꯔꯛꯑꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯀꯪꯀꯨꯞ ꯌꯥꯎꯕ ꯑꯁꯪꯕ ꯑꯁꯤꯒꯨꯝꯕꯁꯦ ꯇꯥꯔꯛꯑꯦꯕ ꯇꯤꯟ ꯀꯥꯡꯒꯁꯨ ꯌꯥꯎꯔꯒ ꯑꯗꯩ ꯐꯤꯅꯥꯏꯟ ꯃꯅꯝ ꯅꯝꯃꯗꯅ ꯑꯗꯨ ꯃꯇꯝ ꯈꯨꯗꯤꯡꯒꯤ ꯑꯗꯨ ꯉꯥꯛꯇ ꯂꯥꯛꯄꯗꯤ ꯅꯠꯇꯦ ꯃꯣꯏꯅ ꯊꯥꯕꯤꯔꯛꯑꯒꯗꯤ ꯑꯔꯪꯕ ꯐꯖꯕꯗꯣ ꯑꯗꯨꯝ ꯂꯥꯛꯏ ꯂꯥꯛꯄ ꯅꯠꯇꯦ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯏꯁꯤꯡꯁꯦ ꯂꯥꯛꯏꯅꯤ ꯍꯥꯏꯗꯅ ꯀꯪꯀꯨꯞꯀ ꯌꯥꯎꯋꯦꯕ ꯌꯥꯔꯒ ꯐꯖꯅ ꯌꯦꯡꯕꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯄꯅꯦꯕ ꯏꯁꯤꯡꯁꯦ ꯂꯥꯛ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯁꯥꯐꯨ ꯀꯟꯅ ꯂꯥꯛꯄ꯭ꯔꯥ ꯑꯗꯨꯝ ꯁꯥꯐꯨ ꯀꯟꯅ ꯂꯥꯛꯏ ꯌꯥꯝ ꯐꯖꯅ ꯁꯥꯐꯨ ꯀꯟꯅ ꯂꯥꯛꯏ ꯃꯥꯅ ꯅꯨꯡꯗꯥꯡ ꯊꯥꯔꯛꯄꯅꯤꯅ ꯑꯍꯤꯡ ꯇꯨꯝꯗꯅꯁꯦ ꯌꯥꯅꯩꯌꯦꯕ ꯆꯥꯡꯗꯤ ꯌꯥꯝ ꯅꯥꯏꯗ꯭ꯔꯦ ꯕꯣꯏꯕꯨꯡ ꯅꯨꯃꯤꯠ 6 ꯂꯦꯞꯄꯀꯥꯟꯗ ꯅꯣꯡꯃ ꯈꯛꯀ ꯂꯥꯛꯄ ꯅꯣꯡꯃꯗꯨꯁꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯄꯨꯔꯥ ꯂꯥꯛꯇꯤꯌꯦ ꯅꯨꯡꯗꯥꯡꯗꯪ ꯂꯥꯛꯑꯀꯥꯟꯗ ꯑꯌꯨꯛ ꯃꯤ ꯄꯨꯡ 8-9 ꯇꯥꯔꯛꯑꯗꯤ ꯑꯗꯨꯝ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯂꯥꯛꯇ꯭ꯔꯦ ꯑꯗꯩꯗꯤ ꯈꯔ ꯇꯞꯅ ꯂꯥꯛꯑꯦꯅ ꯁꯣꯛꯅꯔꯨꯕ ꯃꯇꯝꯗꯗꯤ ꯏꯁꯤꯡꯁꯦ ꯃꯅꯝ ꯌꯥꯝ ꯅꯝꯊꯤꯕ ꯑꯗꯒꯤ ꯇꯤꯟ ꯃꯆꯥ ꯑꯉꯥꯡꯕ ꯐꯤꯡ ꯆꯣꯡꯕꯗꯣ ꯑꯗꯨꯒꯨꯝꯕꯒꯁꯨ ꯍꯦꯛ ꯌꯥꯎꯔꯛꯄ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯐꯠꯇ ꯍꯥꯎꯊꯤ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯒꯕꯨꯗꯤ ꯇꯉꯥꯏ ꯐꯗꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯦ ꯏꯁꯤꯡꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯨꯒ ꯃꯣꯏꯅ ꯄꯨꯔꯥ ꯊꯥꯔꯛꯄ ꯃꯇꯝꯗோ ꯑꯗꯨꯗꯕꯨꯗꯤ ꯏꯁꯤꯡꯁꯦ ꯌꯥꯝ ꯐꯖꯅ ꯍꯥꯏꯗꯤ ꯂꯨꯏꯌꯦꯕ ꯑꯗ ꯑꯩꯈꯣꯏ ꯍꯥꯏꯅ ꯆꯥꯡ ꯅꯥꯏꯅ ꯁꯨꯝ ꯑꯌꯨꯛ ꯅꯨꯡꯊꯤꯜꯁꯨ ꯊꯥꯕꯤꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯣꯛꯏꯗꯅ ꯑꯗꯩꯗꯤ ꯃꯣꯏꯅ ꯃꯇꯝꯁꯨ ꯅꯥꯏꯗꯕ꯭ꯔꯥ ꯍꯥꯏꯗꯤ ꯄꯨꯂꯥꯛꯇ ꯂꯥꯛꯁꯟ ꯅꯥꯏꯗꯦ ꯃꯇꯝꯁꯦ ꯑꯗꯨꯅꯅꯦ
ꯑꯩꯈꯣꯏꯅ ꯃꯣꯏ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯈꯪꯍꯧꯗꯕꯒ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯏꯁꯤꯡ ꯐꯪꯍꯧꯗꯗꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯔꯒ ꯁꯤꯖꯤꯟꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯁꯤ ꯏꯁꯤꯡꯁꯦ ꯀꯥꯏꯗꯒꯤꯅꯣ ꯏꯃꯥ ꯏꯕꯨꯡꯉꯣ ꯇꯣꯇꯤꯗꯒꯤꯅꯤ ꯁꯤꯗꯩ ꯇꯣꯇꯤꯁꯤꯗꯩ ꯌꯥꯔꯛꯏ ꯏꯁꯤꯡꯅꯤ ꯍꯧꯖꯤꯛꯇꯤ ꯑꯁꯤ ꯑꯩꯈꯣꯏ ꯑꯥꯗꯒꯤ ꯊꯥꯔꯛꯄ ꯁꯄ꯭ꯂꯥꯏꯒꯤ ꯏꯁꯤꯡꯗꯤ ꯅꯠꯇꯦꯕ ꯄꯨꯈ꯭ꯔꯤꯗ ꯂꯥꯛꯄ ꯏꯁꯤꯡ ꯃꯥꯅꯤ ꯈꯣꯡꯕꯥꯟ ꯂꯣꯛꯂꯥꯡꯒꯤ ꯂꯥꯛꯄ ꯏꯁꯤꯡꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯆꯥꯏꯅꯕ ꯍꯥꯏꯅ ꯌꯥꯕꯩ ꯋꯥꯅꯤ ꯃꯁꯤ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯊꯛꯅ ꯆꯥꯅꯕꯁꯤꯅ ꯃꯇꯝ ꯃꯥꯒꯤ ꯂꯥꯛꯀꯗꯕ ꯃꯇꯝꯗꯨ ꯂꯥꯛꯑꯦꯕ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯑꯅꯛꯄ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯤ ꯌꯥꯝꯅ ꯊꯨꯅ ꯇꯍꯥ ꯐꯪꯍꯧꯔꯣꯏꯒꯤ ꯍꯣꯠꯅꯔꯦ ꯈꯤꯇꯪ ꯂꯥꯞꯄ ꯈꯔ ꯂꯥꯞꯄꯗꯗꯤ ꯐꯪꯗ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯃꯣꯏ ꯑꯋꯥꯕ ꯅꯪꯉꯤ ꯑꯗꯩ ꯇꯥꯟꯖꯥꯗꯤ ꯏꯁꯤꯡꯗꯤ ꯕꯣꯇꯜ ꯈꯔ ꯆꯥꯎꯕ ꯁꯪꯒꯣꯝ ꯕꯣꯇꯜ ꯑꯃꯇꯗꯤ ꯈꯥꯏꯕꯤꯌꯨꯕꯒꯁꯨ ꯍꯥꯏꯅꯔꯦꯕ ꯇꯉꯥꯏ ꯁꯤ ꯌꯥꯗꯕꯅꯤ ꯈꯥꯏꯅꯔꯒ ꯍꯤꯡꯉꯦ ꯏꯃꯥ ꯁꯤꯒꯤ ꯐꯠꯇꯕ ꯏꯁꯤꯡꯁꯦ ꯏꯁꯤꯡ ꯌꯥꯔꯤꯁꯤ ꯀꯩꯗꯧꯅꯗꯣꯏꯅꯣ ꯃꯅꯨꯡ ꯆꯪꯕꯒꯤ ꯁꯤꯖꯤꯟꯅꯅꯕ ꯏꯁꯤꯡꯁꯦ ꯁꯤꯗ ꯆꯥꯡ ꯅꯥꯏꯅ ꯇꯥꯗꯕ꯭ꯔꯥ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯏꯁꯤꯡ ꯂꯩꯕꯒꯁꯨ ꯏꯃꯥ ꯍꯣꯏꯒꯤ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔ ꯏꯁꯤꯡ ꯂꯩꯔꯤꯁꯦ ꯇꯥꯗꯦ ꯏꯁꯤꯡ ꯇꯥꯗꯦꯕ ꯅꯣꯡꯃꯈꯛ ꯇꯥꯔꯝꯒꯅꯤ ꯇꯥꯔꯤꯕꯁꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯋꯥꯅꯤ ꯄꯨꯡ 2-3ꯈꯛ ꯑꯗꯒꯤꯗꯤ ꯁꯤꯒꯤ ꯂꯥꯛꯏꯕ ꯏꯁꯤꯡꯁꯦ ꯑꯁꯤꯒꯤ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯏꯁꯤꯡꯅꯦꯕꯁꯦ ꯑꯁ꯭ꯋꯥꯏꯗ ꯄꯥꯏꯞ ꯀꯥꯏꯕꯗꯨꯅ ꯀꯥꯏꯕꯁꯤꯅ ꯑꯗ ꯇꯥꯔꯛꯄꯗ ꯑꯗꯨ ꯏꯁꯤꯡꯁꯦ ꯂꯩꯔꯤꯅꯤ ꯏꯁꯤꯡꯁꯦ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯛꯏꯁꯤꯁꯨ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗꯒꯤ ꯑꯃꯣꯠꯄ ꯑꯩꯈꯣꯏꯒꯤ ꯄꯥꯏꯞ ꯀꯥꯏꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯆꯦꯟꯖꯜꯂꯛꯄ ꯏꯁꯤꯡꯅꯤ ꯑꯗꯣ ꯁꯤ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯊꯛꯅ ꯆꯥꯅꯕ ꯏꯔꯨꯖ ꯃꯥꯏꯊꯕ ꯁꯤꯖꯤꯟꯅ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯑꯃꯥꯡ ꯑꯁꯣꯏ ꯑꯩꯈꯣꯏ ꯁꯨꯝꯕꯗ ꯁꯤꯖꯤꯟꯅꯔꯦ ꯑꯗ ꯑꯃꯣꯠ ꯑꯀꯥꯏ ꯁꯦꯡꯗꯣꯛꯄꯗ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯏꯁꯤꯡꯁꯦ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯏꯐ ꯑꯦꯛꯖꯥꯝꯄꯜꯅꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛꯇ ꯏꯁꯤꯡ ꯂꯩꯇꯕꯁꯦ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯇꯣꯇꯤ ꯇꯥꯔꯁꯨ ꯇꯥꯗ꯭ꯔꯁꯨ ꯏꯁꯤꯡ ꯂꯩꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯂꯩꯀꯥꯏꯗꯨꯃꯒꯤ ꯏꯃꯨꯡꯗꯨꯃꯒꯤ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯇꯧꯅꯔꯛꯂꯤ ꯅꯨꯡꯇꯤꯒꯤ ꯅꯨꯡꯗꯥꯡꯁꯦ ꯑꯗꯨꯝ ꯄꯨꯡꯃꯨꯛꯁꯦ ꯃꯩ ꯃꯨꯠꯂꯦ ꯃꯁꯤꯅ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯂꯝꯕꯤ ꯊꯣꯡꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯂꯝꯕꯤ ꯊꯣꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤꯁꯨ ꯑꯗꯨꯝ ꯀꯥꯏꯕ ꯇꯣꯏꯕ ꯎꯐꯨꯟ ꯌꯥꯝ ꯍꯧꯕ ꯑꯗꯩ ꯒꯥꯔꯤꯅꯗꯤ ꯍꯧꯖꯤꯛꯁꯦꯀꯣ ꯒꯥꯔꯤꯒꯤ ꯆꯥꯡꯁꯤꯗꯤ ꯌꯥꯝ ꯍꯦꯟꯒꯠꯂꯛꯄꯅꯤꯅꯕ ꯅꯨꯡꯉꯥꯏꯕ ꯀꯧꯗꯦ ꯂꯝꯕꯤ ꯊꯣꯡꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤ ꯃꯣꯏꯔꯥꯡꯄꯨꯔꯦꯜꯁꯤ ꯄ꯭ꯔꯤꯄꯦꯗ ꯁꯤꯁꯇꯝ ꯐꯖꯅ ꯇꯤꯡꯉꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯒꯥꯔꯤꯁꯨ ꯂꯩꯔꯤ ꯃꯩ ꯌꯥꯝ ꯀꯟꯅ ꯁꯦꯝꯃꯤ ꯑꯗꯣ ꯏꯃꯥ ꯂꯩꯀꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯄꯦꯗꯀꯤ ꯃꯩꯁꯦ ꯂꯥꯛꯑꯃꯤꯅꯀꯣ ꯃꯩꯁꯦ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯀꯗꯥꯏꯗꯩꯅꯣꯗ ꯑꯁꯤ ꯂꯥꯛꯑꯒ ꯅꯣꯡꯃꯒꯤ ꯅꯨꯡꯗꯥꯡꯗꯅꯦ ꯆꯥꯛ ꯆꯥꯕ ꯃꯇꯝꯁꯤꯗ ꯄꯨꯡ ꯑꯃ ꯃꯨꯠꯂꯦꯕ ꯅꯨꯡꯗꯥꯡꯁꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯇꯜꯂꯤꯁꯦ ꯆꯥꯛ ꯆꯥꯅꯤ ꯁꯨꯏ ꯌꯧ ꯇꯧꯔ ꯄꯨꯠꯂ ꯃꯨꯠꯈꯤ ꯃꯗꯩꯗꯤ ꯃꯩ ꯊꯤꯅꯕꯁꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯌꯦꯕ ꯃꯩꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯄꯥꯋꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯖꯦꯅꯔꯦꯁꯟꯁꯤ ꯈꯤꯇꯪ ꯋꯥꯠꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯤꯄꯦꯗ ꯁꯤꯁꯇꯝ ꯂꯩꯔꯒꯁꯨ ꯃꯩ ꯂꯥꯛꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯂꯩꯀꯥꯏ ꯃꯌꯥꯝ ꯊꯦꯡꯅꯔꯤ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤ ꯈꯥꯒꯦꯝꯄꯜꯂꯤ ꯇꯥꯕ ꯌꯥꯕ ꯂꯝꯕꯤꯁꯤ ꯄꯣꯠ ꯍꯣꯜ ꯉꯥꯛꯇ ꯉꯥꯏꯔꯦ ꯂꯝꯕꯤꯁꯤ ꯒꯥꯔꯤ ꯊꯧꯗꯣꯛ ꯊꯧꯖꯤꯟ ꯇꯧꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯅꯥꯇꯩ ꯆꯥꯗꯕ ꯑꯃ ꯑꯣꯏꯔꯦ ꯑꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯝꯗꯧ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗ ꯅꯝꯕꯔ 13ꯒꯤ ꯃꯣꯏꯔꯥꯡꯄꯨꯔꯦꯜꯒꯤ ꯋꯥꯔꯗ ꯗꯦꯕꯂꯞꯃꯦꯟ ꯀꯃꯤꯇꯤꯒꯤ ꯑꯣꯐꯤꯁꯁꯤ ꯂꯩꯔꯦ ꯑꯣꯐꯤꯁꯀꯤ ꯃꯅꯥꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯁꯤꯒꯤ ꯑꯣꯐꯤꯁ ꯕꯤꯌꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯋꯥꯔꯤ ꯁꯥꯔꯒ ꯍꯥꯏꯐꯦꯠ ꯈꯪꯃꯤꯟꯅꯔꯁꯤ ꯂꯝꯕꯤꯁꯦ ꯀꯔꯝ ꯀꯥꯟꯗ ꯁꯦꯝꯃꯛꯇꯣꯏꯅꯣ ꯐꯃꯨ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤ ꯈꯥꯒꯦꯝꯄꯜꯂꯤ ꯇꯥꯕ ꯌꯥꯕ ꯂꯝꯕꯤꯁꯦ ꯃꯁꯤ ꯁꯨꯃꯥꯏꯅ ꯀꯟꯗꯤꯁꯟ ꯆꯥꯅ ꯂꯩꯕꯁꯦ ꯐꯅꯌꯥꯝ ꯀꯨꯏꯔꯦ ꯄꯣꯠ ꯍꯣꯜ ꯃꯌꯥꯝ ꯂꯩꯔꯦ ꯑꯀꯥꯏꯕꯅ ꯑꯅꯝꯕ ꯑꯣꯏꯔꯦ ꯂꯝꯕꯤꯁꯦ ꯀꯔꯝ ꯀꯥꯟꯗꯒ ꯁꯦꯝꯃꯛꯄꯒꯤ ꯃꯑꯣꯡ ꯂꯩꯔꯤ ꯂꯝꯕꯤꯁꯤ ꯑꯩꯈꯣꯏ ꯁꯦꯝꯅꯅꯕ ꯂꯝꯕꯤ ꯑꯁꯤ ꯕꯟ ꯇꯧꯔꯨꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ MLAꯅꯀꯣ ꯃꯁꯤ ꯁꯦꯝꯒꯅꯤ ꯍꯥꯏꯗꯅ ꯅꯨꯡ ꯈꯔ ꯇꯧꯔꯅ ꯈꯔ ꯆꯥꯏꯁꯤꯜꯂꯝ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯁꯦꯝꯃꯤ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯊꯤꯡꯅꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯗ ꯃꯥ ꯂꯥꯛꯑꯀꯥꯟꯗ ꯂꯝꯕꯦꯟ ꯆꯥꯎꯊꯣꯛꯅꯕ ꯂꯩꯕꯥꯛ ꯅꯨꯡꯉꯥꯏ ꯂꯧꯊꯣꯛꯇꯅ ꯈꯔ ꯇꯧꯏ ꯑꯗꯨꯕꯨ ꯉꯁꯤ ꯉꯔꯥꯡꯗꯒꯤ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ ꯊꯕꯛꯁꯤꯡꯁꯤ ꯋꯥꯔꯗ ꯗꯦꯕꯂꯞꯃꯦꯟ ꯀꯃꯤꯇꯤ ꯂꯤꯡꯈꯠꯂꯦ ꯃꯁꯤꯗ ꯒꯥꯔꯤ ꯄꯨꯊꯣꯛꯇꯅ ꯑꯩꯈꯣꯏ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯝ ꯑꯃ ꯂꯩꯖꯩꯁꯦ ꯒꯥꯔꯤꯁꯤ ꯑꯩꯈꯣꯏꯅ ꯐꯠꯇ ꯍꯥꯎꯊꯤ ꯂꯧꯊꯣꯛꯄ ꯊꯥ ꯑꯃꯗ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯆꯠꯂꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯒꯤ ꯇꯣꯂꯣꯞꯁꯤ ꯒꯣꯔꯃꯦꯟ ꯄꯤꯕ ꯅꯠꯇꯕꯅꯤ나 ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗ ꯗꯦꯕꯂꯞꯃꯦꯟ ꯄꯤꯖꯩꯌꯦꯕ ꯃꯁꯤꯗ ꯑꯩꯈꯣꯏ ꯍꯥꯞꯄꯤꯌꯨ ꯃꯁꯤꯗ ꯌꯥꯎꯕꯤꯌꯨ ꯑꯩꯈꯣꯏꯅ ꯊꯥ ꯑꯃꯗ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛ ꯍꯥꯏꯗꯤ ꯖꯒꯥꯗꯨꯒꯤ ꯂꯥꯛꯀꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯁꯤꯒꯤ ꯊꯥꯗꯐꯝꯁꯤ ꯑꯩꯈꯣꯏ ꯗꯝꯄꯤꯡꯒꯤ ꯋꯥꯏꯀꯣ ꯑꯗꯨ IMCꯒꯤꯗ ꯂꯩꯕ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯅ ꯗꯝꯄꯤꯡꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯉꯥꯏ ꯄꯥꯏꯕ ꯑꯣꯏꯔꯤ ꯃꯁꯤꯗ ꯊꯥꯗꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯀꯂꯦꯛꯁꯟ ꯇꯧꯖꯩ ꯁꯤꯁꯨ ꯑꯩꯈꯣꯏ JCBꯁꯤ ꯑꯩꯈꯣꯏ ꯄꯩꯁా ꯊꯤꯒꯅꯤ IMCꯗ ꯊꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯋꯥꯏꯁꯦꯟ ꯃꯅꯤꯡꯁꯤ ꯂꯧꯊꯣꯛꯆꯩ ꯍꯧꯈꯤꯕꯗꯁꯨ ꯑꯩꯈꯣꯏ ex MLA ꯖꯦꯟꯗꯀ ꯇꯧꯔꯒ ꯑꯩꯈꯣꯏ ꯐꯖꯅ ꯁꯦꯡꯗꯣꯛꯇꯅ ꯀꯩꯅꯣ ꯇꯧꯏ ꯑꯗꯨ ꯃꯁꯤ ꯊꯥꯗꯐꯝ ꯑꯁꯤ ꯋꯥꯗꯅ ꯑꯩꯈꯣꯏ ꯈꯥꯏꯝꯄꯂꯤ ꯊꯥꯗꯩ ꯃꯩ ꯃꯇꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯄꯦꯗ ꯂꯥꯛꯑꯦꯀꯣ ꯑꯗꯨꯕꯨ ꯄ꯭ꯔꯤꯄꯦꯗꯁꯤ ꯂꯥꯛꯄꯁꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯄ꯭ꯔꯤꯄꯦꯗ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯁꯤꯖꯤꯟꯅꯔꯝꯕ ꯆꯥꯡꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯑꯀꯥꯟꯗ ꯁꯤꯖꯤꯟꯅ ꯆꯥꯡꯁꯤꯒ ꯑꯩꯗꯤ ꯑꯃꯔꯣꯝꯗꯗꯤ ꯄ꯭ꯔꯤꯄꯦꯗ ꯂꯥꯛꯄꯁꯤꯅ ꯍꯦꯟꯅ ꯁꯦꯞ ꯑꯣꯏꯅ ꯈꯜꯂꯤꯀꯣ ꯑꯗꯨ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯁꯤ ꯌꯥꯝꯅꯁꯨ ꯄꯣꯂꯤꯁꯤꯅꯤ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯏꯁꯤꯡꯒꯤ ꯃꯇꯥꯡꯁꯤꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯋꯥꯔꯗ ꯗꯦꯕꯂꯞꯃꯦꯟ ꯀꯃꯤꯇꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯀꯥꯎꯟꯁꯤꯂꯔ ꯂꯩꯔꯤ ꯃꯦꯝꯕꯔꯁꯤꯡ ꯂꯩꯔꯤꯀꯣ ꯑꯗꯨꯒ ꯁꯤꯗꯤ ꯀꯥꯎꯟꯁꯤꯜ MLAꯅ ꯃꯇꯝꯒꯤ ꯃꯥꯅ ꯇꯧꯅꯤ ꯍꯥꯏꯔꯒ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯀꯥꯎꯟꯁꯤꯜꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦ IMC ꯁꯥꯏꯠꯇꯒꯤ
ꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯗꯁꯨ ꯁꯤꯡꯅꯗꯕ ꯍꯥꯏꯇꯥꯔꯦ ꯃꯩꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯑꯅꯧꯕ ꯄ꯭ꯔꯤꯄꯦꯗꯁꯦ ꯌꯥꯝ ꯀꯥꯟꯅꯕꯕꯨꯗꯤ ꯍꯥꯟꯅꯒꯤ ꯆꯥꯡꯗꯒꯤꯗꯤ ꯍꯦꯜꯂꯒꯁꯨ ꯄ꯭ꯔꯤꯄꯦꯗꯁꯤꯗꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯒ ꯃꯝꯒꯗꯧꯅꯦꯕ ꯐꯣꯟ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯒ ꯇꯧꯕ ꯌꯥꯗꯕ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯃꯁꯤꯁꯤ ꯑꯗꯨꯝ ꯃꯨꯠꯂꯒ ꯂꯥꯛꯇꯕ ꯌꯥꯝ ꯁꯥꯡ ꯌꯥꯎꯔꯤꯑꯕ ꯁꯤꯁꯨ ꯑꯗꯣ ꯏꯁꯤꯡꯁꯤꯃ ꯇꯣꯇꯦꯂꯤ ꯐꯦꯜ ꯏꯁꯤꯡꯁꯤꯗꯤ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛ ꯇꯥꯕꯁꯤ ꯋꯥꯏꯑꯦꯕ ꯑꯗꯨꯅ ꯑꯃꯨꯛ ꯇꯥꯕ ꯋꯥꯕ ꯏꯁꯤꯡꯁꯤ ꯂꯩꯀꯥꯏꯁꯤꯒꯤ ꯃꯌꯥꯝꯁꯤ ꯇꯣꯇꯤ ꯄꯨꯁꯤꯟꯗꯕꯁꯨ ꯌꯥꯎꯏ ꯄꯨꯁꯤꯟꯕꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯂꯩꯕ ꯉꯥꯛꯇꯅ ꯑꯌꯥꯝꯕꯅ ꯏꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯂꯩꯔ ꯁꯤꯖꯤꯟꯅꯕ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯗꯤ ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯚꯥꯞ ꯇꯥꯗꯕ ꯌꯥꯝ ꯂꯩꯌꯦꯕ ꯃꯥꯏ ꯍꯤꯡꯒꯣꯜꯗ ꯄꯣꯠ ꯐꯠꯇꯕ ꯂꯩꯇ꯭ꯔꯒ ꯂꯣꯏꯔꯦ ꯏꯔꯝ ꯂꯥꯅꯥꯗ ꯊꯥꯗꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯌꯦꯕ ꯃꯁꯤ ꯇꯧꯕꯤꯗꯕ ꯑꯩ ꯍꯥꯏꯅ ꯃꯐꯝ ꯆꯥꯅ ꯃꯐꯝ ꯑꯃꯗ ꯄꯩꯁꯤꯜꯂ ꯊꯝꯃꯒ ꯃꯩ ꯊꯥꯗꯣꯛꯄ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯀꯤ ꯗꯦꯕꯂꯞꯃꯦꯟ ꯀꯃꯤꯇꯤ ꯑꯃ ꯂꯩꯔꯒꯅꯤ ꯃꯣꯏ ꯒꯥꯔꯤ ꯑꯃ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯈꯨꯊꯥꯡꯗꯒꯤ ꯏꯁꯨ ꯇꯧꯏ ꯃꯁꯤ ꯐꯣꯝ ꯑꯃꯗ ꯊꯥ ꯑꯃꯗ ꯑꯣꯡꯂꯤ 100 ꯔꯨꯄꯤꯁꯗ ꯀꯩꯅꯣ ꯄꯤꯕꯅꯦꯕ ꯃꯁꯤ ꯌꯥꯎꯕꯤꯔꯒꯗꯤ ꯐꯠꯇꯕꯗ ꯈꯣꯝꯗꯣꯛꯑꯒ ꯑꯗꯨ ꯍꯥꯞꯆꯤꯜꯂꯒ ꯃꯣꯏꯅ ꯂꯥꯞꯅ ꯍꯨꯟꯗꯣꯛꯄꯁꯨ ꯌꯥꯏ ꯁꯔꯀꯥꯔꯗ ꯉꯥꯛꯇ ꯅꯠꯇꯅ ꯄꯥꯕ꯭ꯂꯤꯛ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯂꯩ ꯏꯔꯥ ꯂꯩꯌꯦꯕ ꯃꯁꯤꯒꯤ ꯁꯔꯀꯥꯔꯗ ꯉꯥꯛꯇ ꯊꯥꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛꯀꯤ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯨ ꯃꯊꯧꯗꯨꯁꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯄꯕ꯭ꯂꯤꯛꯅ ꯄꯥꯡꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯀꯨꯔꯦꯜꯒꯤ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯅꯨꯡꯗ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯃꯛ ꯃꯃꯤ ꯇꯥꯕ ꯉꯝꯃꯤ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤ ꯈꯥꯒꯦꯝꯄꯜꯂꯤ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯔꯣꯗꯁꯤꯗꯒꯤ ꯍꯦꯛ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯄꯨꯔꯦꯜꯒꯤꯗꯃꯛꯇ ꯆꯪꯉꯤꯕ ꯂꯝꯕꯤꯁꯤꯒꯤ ꯍꯦꯛ ꯃꯆꯤꯟꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯏꯁꯤꯡꯁꯤ ꯑꯐꯕ ꯅꯠꯇ꯭ꯔꯦ ꯀꯟꯗꯤꯁꯟ ꯆꯥꯗ꯭ꯔꯦ ꯏꯁꯪ ꯀꯥꯔ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯏꯁꯤꯡ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯄꯥꯏꯞ ꯂꯥꯏꯟ ꯑꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯥꯏꯞ ꯂꯥꯏꯟꯁꯤꯁꯨ ꯀꯥꯏꯔꯦ ꯍꯥꯏꯕꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯔꯤ ꯑꯣꯄꯤꯅꯤꯌꯟ ꯑꯃ ꯀꯥꯏꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯤ ꯂꯥꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯏꯁꯤꯡꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯁꯤ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯍꯧꯖꯤꯛꯀꯤ ꯄꯥꯏꯞ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯍꯥꯏꯗꯤꯜꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯇꯤꯗ ꯀꯣꯟꯖꯤꯟꯗ ꯑꯩꯈꯣꯏ ꯇꯥꯍꯧꯔꯤꯕ ꯏꯁꯤꯡꯁꯤ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯐꯠꯇꯕ ꯏꯁꯤꯡꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯥꯡ ꯇꯤꯟ ꯀꯥꯡ ꯃꯌꯥꯝ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤꯁꯤꯗꯒꯤ ꯏꯁꯤꯡꯁꯤ ꯆꯦꯟꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯍꯥꯏꯗꯤꯜꯒꯤ ꯀꯣꯟꯖꯤꯟꯗꯨꯗ ꯍꯥꯏꯔꯤꯕ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯁꯤ ꯌꯥꯎꯔꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤꯁꯤꯗꯒꯤ ꯏꯁꯤꯡꯗꯤ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯏꯁꯤꯡꯗꯨꯒ ꯌꯥꯟꯁꯤꯟꯅꯔꯒ ꯂꯩꯀꯥꯏꯒꯤ ꯀꯣꯟꯖꯤꯟꯁꯤꯗ ꯇꯥꯔꯤꯕꯅꯤ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯄꯨꯔꯦꯜꯒꯤ ꯂꯩꯔꯛꯁꯤꯗ ꯑꯃꯣꯠ ꯑꯀꯥꯏꯁꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯌꯥꯝꯅ ꯆꯥꯏꯊꯣꯛꯑꯒ ꯍꯨꯟꯗꯣꯛꯄꯒꯤ ꯃꯑꯣꯡꯁꯨ ꯊꯦꯡꯅꯖꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯖꯦꯔꯣ ꯒꯥꯔꯕꯦꯖ ꯁꯤꯁꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯥꯏꯚꯦꯠ ꯑꯃꯗꯤ IMCꯒꯤ ꯒꯥꯔꯤ ꯂꯥꯛꯑꯒ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛ ꯑꯃꯣꯠ ꯑꯀꯥꯏ ꯂꯧꯊꯣꯛꯑꯦꯅꯁꯨ ꯇꯥꯖꯩ ꯑꯗꯨꯕꯨ ꯂꯩꯀꯥꯏꯁꯤꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯖꯦꯔꯣ ꯒꯥꯔꯕꯦꯖꯁꯤ ꯌꯥꯎꯗꯕ ꯃꯤ ꯂꯩꯔꯕ꯭ꯔꯥ ꯀꯩꯅꯣ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤ ꯌꯥꯎꯅ ꯚꯥꯞ ꯇꯥꯅꯗꯕꯒꯤꯔ ꯑꯩꯈꯣꯏ ꯑꯃꯣꯠ ꯑꯀꯥꯏꯁꯤ ꯂꯝꯕꯤ ꯃꯄꯥꯟ ꯁꯨꯃꯥꯏꯅ ꯆꯥꯏꯊꯣꯛꯑꯒ ꯂꯩꯁꯤꯗꯃꯣ ꯃꯁꯤ ꯀꯩꯅꯣꯅꯦ ꯃꯁꯤ ꯖꯦꯔꯣ ꯃꯣꯏ ꯚꯥꯞ ꯇꯥꯅꯗꯕ ꯀꯥꯡꯕꯨ ꯑꯌꯥꯝꯕꯅ ꯑꯣꯏꯔꯦꯁꯦ ꯁꯤ ꯂꯩꯔꯤꯁꯦ ꯑꯗ ꯃꯣꯏ ꯃꯐꯝ ꯇꯥꯛꯑꯒꯁꯨ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯁꯥꯅ ꯚꯥꯞ ꯇꯥꯗꯕꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯂꯣꯏ ꯍꯨꯟꯇꯣꯛꯑꯦ ꯁꯤꯗ ꯃꯁꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯌꯨꯝꯗ ꯆꯪꯉꯀꯥꯟꯗ ꯃꯁꯤ ꯄꯣꯠꯁꯦ ꯇꯧꯕꯤꯔꯅꯨ ꯃꯁꯤꯒꯤ ꯀꯩꯅꯣ ꯖꯦꯔꯣ ꯑꯋꯥꯔꯁꯤ ꯃꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯌꯥꯎꯕꯤꯔꯣ ꯄꯩꯁꯥ ꯌꯥꯝꯕꯁꯨ ꯅꯠꯇꯦ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤ ꯅꯥꯟꯁꯤ ꯂꯩꯀꯥꯏ ꯅꯥꯟꯁꯤ ꯃꯁꯤ ꯂꯩꯀꯥꯏ ꯅꯥꯟꯅꯕ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯃꯍꯤꯛ ꯃꯇꯥꯏꯅ ꯂꯣꯏ ꯁꯤꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤ ꯇꯧꯕꯤꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯂꯒ ꯑꯩ ꯍꯥꯏꯖꯔꯒꯦ ꯀ꯭ꯋꯥꯀꯩꯊꯦꯜ ꯃꯣꯏꯔꯥꯡ ꯄꯨꯔꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕ ꯂꯩꯔꯛ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯍꯥꯏꯗꯤꯜꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯇꯥꯐꯝ ꯑꯃꯗꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤ ꯏꯁꯤꯡꯁꯦ ꯂꯥꯛꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯥꯛꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯈꯨꯝꯁꯤꯁꯨ ꯃꯊꯛꯇ ꯂꯧꯊꯣꯛꯑꯒ ꯊꯝꯃꯦ ꯑꯩꯈꯣꯏ ꯇꯥꯔꯛꯄ ꯉꯥꯏꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯏꯁꯤꯡꯁꯦ ꯍꯞꯇꯥ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯃꯥꯗ ꯈꯤꯇꯪ ꯍꯪꯖꯒꯦ ꯏꯃꯥ ꯁꯤꯒꯤ ꯏꯁꯤꯡꯁꯦ ꯄꯕ꯭ꯂꯤꯛ ꯍꯥꯏꯗꯤꯜꯒꯤꯁꯤ ꯆꯥꯡ ꯅꯥꯏꯅ ꯇꯥꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯁꯤ ꯆꯥꯡ ꯅꯥꯏꯅ ꯇꯥꯗꯦ ꯏꯕꯨꯡꯉꯣ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯇꯥꯏ ꯑꯃꯨꯛꯇꯪ ꯇꯥꯕꯁꯤꯁꯨ ꯅꯨꯡꯗꯥꯡꯗ ꯈꯔ ꯊꯦꯡꯉꯀꯥꯟꯗꯈꯔ ꯇꯥꯏ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯇꯥꯕꯁꯤ ꯏꯉꯝ ꯉꯝꯗꯦ ꯑꯗꯨꯅ ꯊꯛꯄ ꯆꯥꯕꯒꯤꯗꯤ ꯑꯌꯥꯝꯕꯅ ꯂꯩꯔꯒ ꯁꯤꯖꯤꯟꯅꯔꯕꯅꯤ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯀ꯭ꯋꯥꯀꯩꯊꯦꯜ ꯃꯣꯏꯔꯥꯡ ꯀꯨꯔꯦꯜꯒꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤ ꯃꯔꯨꯑꯣꯏꯅ ꯂꯩꯀꯥꯏꯒꯤ ꯏꯔꯝ ꯅꯂꯥꯁꯤꯡ ꯑꯁꯤ ꯐꯠꯇꯕ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯋꯥꯏꯁꯦꯜ ꯃꯔꯤꯜꯁꯨ ꯐꯨꯜꯂꯒ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯣꯡ ꯈꯖꯤꯛꯇꯪ ꯍꯦꯛ ꯆꯨꯕ ꯃꯇꯝꯗ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤ ꯇꯠꯇꯅ ꯊꯦꯡꯅꯔꯤ ꯊꯛꯅ ꯆꯥꯅꯕ ꯏꯁꯤꯡꯁꯨ ꯂꯩꯀꯥꯏꯁꯤꯗ ꯃꯇꯤꯛ ꯆꯥꯅ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯆꯥꯡ ꯅꯥꯏꯅ ꯊꯛꯅꯕꯒꯤ ꯏꯁꯤꯡꯁꯤ ꯇꯥꯗ꯭ꯔꯤ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯄꯦꯗꯀꯤ ꯁꯤꯁꯇꯝ ꯑꯁꯤ ꯂꯩꯕ ꯇꯥꯔꯒꯁꯨ ꯄ꯭ꯔꯤꯄꯦꯗꯀꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯃꯩ ꯆꯥꯡ ꯅꯥꯏꯅ ꯐꯪꯒꯗꯕ ꯑꯗꯨ ꯂꯩꯀꯥꯏꯁꯤꯡ ꯃꯌꯥꯝꯅ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯂꯩꯀꯥꯏꯒꯤ ꯋꯥꯀꯔꯒꯤ ꯊꯧꯔꯝ ꯉꯁꯤꯒꯤ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯀꯔꯝ ꯇꯧꯕꯤꯕꯒꯦ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯂꯩꯀꯥꯏꯁꯨ ꯂꯩꯀꯥꯏꯒꯤ ꯋꯥꯀꯔ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯅꯕꯒ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯃꯦꯜ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯦꯜ ID impacttvnews@gmail.com ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ Facebook page www.facebook.com/impacttv ꯃꯅꯤꯄꯨꯔꯗ ꯖꯣꯏꯟ ꯇꯧꯕꯤꯔꯒ ꯀꯣꯃꯦꯟ ꯑꯃꯗꯤ ꯐꯤꯗꯕꯦꯛ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯩꯀꯥꯏ ꯋꯥꯀꯔꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯆꯌꯣꯜꯗ ꯑꯅꯧꯕ ꯑꯦꯄꯤꯁꯣꯗ ꯑꯃꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯂꯩꯀꯥꯏ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ till then keep watching Impact News keep watching ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯇꯥꯗꯕ ꯇꯥꯍꯧꯔꯣ ꯎꯗꯕ ꯍꯧꯔꯣ ꯆꯥꯎ ꯌꯥꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯦꯜ ID ꯑꯃꯨꯛꯇ ꯍꯟꯁꯤ ꯂꯩꯔꯤꯕ ꯏꯔꯝ ꯅꯂꯥꯁꯤꯡ ꯑꯁꯤ ꯉꯁꯤꯒꯤ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠꯀꯤ ꯍꯥꯏꯅꯕ ꯂꯩ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠꯀꯤ ꯑꯅꯧꯕ ꯌꯥꯝꯕꯗꯣ ꯑꯕꯣ ꯂꯩꯀꯥꯏꯁꯤꯕ ꯀꯔꯝ ꯄꯥꯟꯕꯤꯔꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯏꯃꯥ ꯏꯆꯥꯅꯤ ꯌꯨꯝ ꯑꯝꯇꯅꯤ
Cái bộ hay cái này